Good afternoon, my dear student. Kung nasidi paragi taruk suba para mamay na Khamba Khamnu. Hariba para siya kung nasi muk makachatrak po inamuk na inasiko. Mamagi parada mga suba para pa mo loikre. Sige para sina taruk suba para ni para mamay na Khamba Khamnu. Para si tak ringagi mangoy na anh na koi kinamangda para sige samna pa wapong kara dang thamge madude akoi na koi ki Manipuri singna Khamba amasung Khamnu haibasi mipum khudimangna adumak hana degi hongna khangna duna talai Khamba Khamnu koi moirang hari phamsegi warini Khamba amasung Khamnu si machin manawni adubu matang chadana mama mapa laikidabadagi punsida awaba kya thengnaduna da lakhi adubu landaba achumba chatpa maramna ishurna su makoibu matam chupada thaujalbi amasung warba kanda laludaba kobuna makoigi matam chupada makoina adumak mai pake parasti ki sho koina su khangmangam gani madude Khamba matau karamna mahaki matik matawna mapangang kanba amasung mingonda kaidaba achumbada chatpa maramna aroibada su mahak adumak mai pakpa misak amat oiki asumna parasi ahubadagi haitare ko amok makoktagi matang manaw naina amok sargamuk paminasi andudi horasi ko parasi taruk suba para Khamba Khamnu machin mawpani ko Khamba masung Khamnu si machin mawpani habadi machin manaw mapana puremba kawi Khambagi mapana puremba kawi mapagi maming puremba kawi mamana ngang kharema kawi Khambagi apokpi habidi imagi maming ngang kharema kawi mamagi maming ni ko makoy ani na pikling da mama mapa ani mag laikide makoy ani na pikling da mama ga mapa ga ani mag nongaki habidi siki moirang da lamjau oi hawi ko moirang hariba lamsida makoy si lamja oi hawi lamja habidi kari mama mapa laitaba angang pukana kari kawi koina lamja haina kangne mama mapa laitaba machabu lamja kawi amuka supalli ko koina lamja kadai bu kawi ba mama mapa laitaba macha singbo koina lamja haina kangne Khamnu na Khamba bu wana yoklagi ko sina takpati Khamnu si Khambagi macheni habidi Khamnu na Khamba dagi halle mama mapa sakna yoklakpani Nasagi mama su mapa su leitrobanina Khamnu sina Khamba bu mama mapa ani maksakna yamna nungsina chekshina yoglakki Khamba pakhang farakle habadi Khamba si chawrakle yengbagi penba naidre Khamba si yengbada sukimatik penba naidre habadi masamau phare ko laigi macha malido habadi yengbada sukimatik penba haidare adun maksi laigi macha male Khamba thabak thiba tholakle chawraklabanina machegi mateng pangnaba mahaksu thabak thiba tholaklam chingkhubagi mayumda changjare ko chingkhuba jubra sigi mayumda thabak thiba ni mana laisi changjare haibadi laklami sentha pinabiu haijare sentha haibagi arthadi karino thabak haibani thabak pinabiu haijare angau ba kaurel selu takpile kaurel haibadi kaino sanni ko angau ba habidi yamna sathiba salni adubu mahaki thabak oina selunaba taklam maka tarak poina Khambana sangondagi ko kaurel thadukle Khambasi sangonda change sangoladi karino sansingi mayum haitare adubu kaina sangon haina khangnei aduda changaga sagi kaurel adubu thadukle sandu angau ba kaurel adu mamai Phiran saduna chenkre habidi
ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜ ꯑꯗꯨ ꯃꯃꯩ ꯐꯤꯔꯥꯟ ꯁꯥꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯀꯩ ꯁꯟ ꯑꯗꯨ ꯀꯣ ꯂꯝꯍꯦꯟꯕ ꯁꯟ ꯑꯗꯨ ꯃꯃꯩ ꯐꯤꯔꯥꯟ ꯍꯥꯏꯕꯗꯤ ꯀꯔꯤ ꯃꯃꯩꯗꯨ ꯆꯥꯞ ꯌꯨꯡꯈꯠꯂꯒ ꯃꯥꯁꯦ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯕ ꯃꯤ ꯄꯨꯝꯕ ꯃꯤꯄꯥꯏꯅꯔꯦ ꯃꯤꯌꯥꯝꯁꯤ ꯉꯁꯥꯏꯒꯤ ꯁꯟꯗꯨ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯃꯤꯌꯥꯝꯁꯦ ꯃꯤꯄꯥꯏꯅꯔꯦ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯅꯔꯦ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯟꯗꯨꯅ ꯆꯦꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯄꯗꯨꯗꯗꯤ ꯃꯤꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯋꯥꯊꯣꯛ ꯑꯣꯏꯅꯔꯦ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅꯔꯛꯂꯤ ꯀꯣ ꯉꯁꯥꯏꯒꯤ ꯁꯟ ꯑꯉꯥꯎꯕꯗꯨ ꯐꯥꯖꯤꯟꯅꯅꯕ ꯍꯥꯏꯔꯦ ꯃꯌꯥꯝꯅ ꯋꯥꯀꯠꯂꯝꯃꯤ ꯈꯝꯕꯅ ꯀꯥꯎꯔꯦꯟ ꯐꯥꯒꯦ ꯈꯜꯂꯛꯂꯦ ꯈꯝꯕꯅ ꯉꯁꯥꯏꯒꯤ ꯁꯟ ꯑꯗꯨ ꯐꯥꯒꯦꯅ ꯃꯄꯨꯛꯅꯤꯡꯗ ꯆꯥꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜꯒꯤ ꯃꯆꯤ ꯄꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯉꯥꯎꯔꯕ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯗꯣ ꯄꯥꯏꯈ꯭ꯔꯦ ꯀꯥꯎꯔꯦꯜ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯀꯣ ꯉꯁꯥꯏꯒꯤ ꯁꯟ ꯑꯗꯨ ꯀꯩꯗꯧꯕ ꯈꯝꯕꯅ ꯃꯆꯤ ꯄꯥꯏꯕꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯍꯥꯛꯁꯤ ꯀꯤꯕꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯤꯔꯗꯤ ꯀꯩꯗꯧꯏ ꯍꯛꯆꯥꯡꯁꯦ ꯊꯛ 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 ꯅꯤꯛꯏꯗꯅ ꯑꯗꯨꯝꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯉꯥꯎꯔꯝꯃꯕ ꯁꯟꯗꯣ ꯑꯗꯨ ꯀꯩꯗꯧ ꯃꯍꯥꯛꯁꯨ ꯀꯤꯕꯅ ꯊꯛ 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 ꯅꯤꯛꯈ꯭ꯔꯦ ꯑꯇꯦꯕ ꯁꯟꯅꯥꯎ ꯃꯆꯥꯒꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯇꯦꯕꯗꯤ ꯀꯔꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯣꯟꯕ ꯀꯣ ꯁꯥꯊꯤꯗꯕ ꯏꯪ ꯇꯞꯄ ꯁꯟꯅꯥꯎ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯍꯥꯛꯁꯨ ꯂꯩꯈ꯭ꯔꯦ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜꯗꯨ ꯐꯥꯖꯤꯜꯂꯦ ꯉꯁꯥꯏꯒꯤ ꯑꯉꯥꯎꯕ ꯁꯟ ꯑꯗꯨ ꯐꯥꯖꯤꯜꯂꯦ ꯆꯤꯡꯈꯨꯕꯒꯤ ꯁꯪꯒꯣꯟꯗ ꯄꯨꯁꯤꯜꯂꯦ ꯑꯗꯩ ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖꯀꯤ ꯁꯪꯒꯣꯟꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯒ ꯑꯃꯨꯛ ꯊꯝꯅꯔꯦ ꯈꯝꯕ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯈꯝꯕꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯝꯕꯤꯗ ꯅꯣꯡꯕꯥꯟꯅ ꯉꯥꯏꯔꯝꯂꯦ ꯀꯣ ꯅꯣꯡꯕꯥꯟ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅꯣ ꯃꯐꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯇꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯣ ꯍꯥꯏꯔꯤꯕ ꯅꯣꯡꯕꯥꯟꯁꯤꯅ ꯃꯍꯥꯛꯄꯨ ꯂꯝꯕꯤꯗ ꯉꯥꯏꯔꯝꯂꯦ ꯅꯣꯡꯕꯥꯟꯅ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯁꯤꯡꯅꯔꯛꯂꯦ ꯅꯣꯡꯕꯥꯟꯅ ꯈꯝꯕꯗ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯅꯔꯛꯂꯦ ꯉꯁꯥꯏꯒꯤ ꯑꯩ ꯑꯃꯒꯁꯨ ꯄꯜꯍꯧꯒꯦ ꯅꯣꯡꯕꯥꯟ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅꯣ ꯈꯝꯕꯗ ꯃꯥꯅ ꯈꯖꯤꯛꯇꯪ ꯀꯩꯗꯧꯕ ꯖꯤꯂꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯈꯝꯕꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯈꯝꯕꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯁꯦ ꯃꯥꯅ ꯑꯗꯨꯃꯛ ꯌꯦꯠꯄ ꯄꯤꯕ ꯃꯤꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯦꯗꯅ ꯑꯗꯒꯤꯗꯤ ꯈꯝꯕ ꯅꯣꯡꯕꯥꯟꯒ ꯃꯈꯣꯏ ꯑꯅꯤ ꯃꯨꯛꯅꯥ ꯁꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯨꯛꯅꯥꯁꯦ ꯁꯥꯟꯅꯕ ꯍꯧꯔꯦ ꯆꯍꯤ 3 ꯅꯣꯡꯕꯥꯟꯕꯨ ꯉꯝꯕꯤꯅꯕ ꯂꯩꯔꯝꯗꯦ ꯃꯨꯛꯅꯥꯗ ꯅꯣꯡꯕꯥꯟꯁꯤꯁꯨ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯆꯍꯤ 3 ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤꯗꯃꯛ ꯅꯣꯡꯕꯥꯟꯅ ꯅꯥꯄꯜ ꯇꯧꯈꯤ ꯅꯥꯄꯜ ꯍꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯕ ꯆꯥꯎꯊꯣꯛꯆꯕꯗꯣ ꯄꯣꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯉꯝꯕ ꯀꯅꯥꯃꯇ ꯂꯩꯔꯝꯂꯔꯣꯏ ꯑꯁꯤꯒꯨꯝꯕ ꯅꯥꯄꯜ ꯇꯧꯔꯝꯃꯤ ꯈꯝꯕꯅ ꯅꯣꯡꯕꯥꯟꯕꯨ ꯂꯥꯏꯅ ꯃꯨꯛꯅꯥ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯝꯕꯅ ꯀꯩꯗꯧꯕ ꯅꯣꯡꯕꯥꯟꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯨꯛꯅꯥ ꯊꯥꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯥꯄꯜ ꯇꯧꯕꯁꯤ ꯈꯛ ꯐꯠꯇꯦꯀꯣ ꯑꯗꯨ ꯅꯥꯄꯜ ꯇꯧꯗꯕ ꯑꯉꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯕꯥꯟꯅ ꯈꯨꯟꯈꯥ ꯃꯆꯥꯅꯤ ꯈꯨꯟꯈꯥꯗꯤ ꯀꯔꯤ ꯍꯥꯏꯕ ꯈꯨꯟ ꯍꯥꯏꯕꯗꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯏ ꯈꯨꯟꯈꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯈꯝꯕꯅ ꯈꯨꯟꯊꯛ ꯃꯆꯥꯅꯤ ꯑꯗꯨ ꯈꯝꯕꯁꯤꯅ ꯀꯩꯗꯧꯕ ꯈꯨꯟꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯒꯤ ꯂꯝꯁꯤꯒꯤ ꯀꯩꯅꯣ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯨꯅꯦꯕ ꯀꯣ ꯈꯨꯟꯊꯛꯀꯤ ꯄꯥꯈꯪ ꯃꯈꯧꯅ ꯅꯨꯡꯉꯥꯏꯔꯦ ꯀꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯈꯨꯟꯊꯛꯀꯤ ꯄꯥꯈꯪ ꯍꯥꯏꯕꯗꯤ ꯈꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈꯝꯕꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯥꯈꯪꯁꯤꯡꯁꯤꯅ ꯀꯩꯗꯧꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯦꯕ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦꯅ ꯂꯥꯎꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝ ꯁꯥꯡꯅ ꯅꯣꯡꯕꯥꯟꯅ ꯄꯥꯜꯂꯝꯕꯗꯨ ꯈꯨꯟꯈꯥꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏꯕꯨ ꯂꯨꯆꯤꯡꯕꯤꯅꯕ ꯊꯣꯔꯛꯂꯦ ꯈꯟꯕꯗꯒꯤ ꯃꯈꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯒꯤ ꯄꯪꯈꯩ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯈꯝꯕꯒ ꯈꯝꯅꯨꯒꯒꯤ ꯋꯥꯔꯤꯗꯤ ꯀꯔꯤ ꯈꯪꯕ ꯉꯝꯃꯤ ꯅꯥꯄꯜ ꯇꯧꯗꯕ ꯑꯆꯨꯝꯕ ꯆꯠꯄ ꯅꯣꯂꯨꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯒꯨꯟꯅꯦꯕ ꯀꯔꯤꯒꯨꯝꯕ ꯅꯥꯄꯜ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥꯏꯊꯤꯕ ꯆꯣꯞꯄ ꯑꯗꯨꯃꯛ ꯅꯪꯒꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯄꯔꯥꯁꯤꯗꯒꯤ ꯀꯩꯗꯧꯁꯤꯒꯦ ꯅꯥꯄꯜ ꯇꯧꯒꯨꯝꯁꯤ ꯀꯣ ꯏꯁꯥꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯁꯨꯡ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯟꯒꯗꯕꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯉꯁꯤꯒꯤ ꯄꯔꯥꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯒ ꯄꯔꯥꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯉꯣ ꯃꯊꯪꯒꯤ ꯄꯔꯥꯗ ꯑꯃꯨꯛ ꯑꯅꯧꯕ ꯄꯔꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯔꯒ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ